lambi sembi da bagi mayokta miyamna kumbi da sathariba lambi thingbagi khongjang desi Bisnupur puja ilangbam na ngasi kumbi da satuna ban tawriba praja miyam ga hakthengna na unaduna ban gi khongjang handokna na ba miyam da appeal tawrabashu miyam na di ban makhata na adumak sathaki gani hairi desi Bisnupur puja ilangbam na lambi thingbagi khongjang sangchili basingda hai kibada district asigi oina lairiba lambi ayambana phatre adugu kumbi ashigi manungda lairiba lambi sing yamna phatre haibasi khangle hairaduna mayamna lambi shem da bagi mayok ta sangsilba khongjang asina nomagi shu nomduna chara tanduna hingliba aikoi gi miyamda banna sina saungna saitheng piri hairiba kumbi gi lambi asi semna naba hana na mari leinaba singda proposal tawkhibasu laikre aduna lakliba ningthokaba numita chief secretary amadi principal secretary works kasu phammin aduna lambi asi athubada semna naba miyamna pami basing thabak ta onthoknaba pukhatkani miyamna pami lambi proposal sing puduna mathak thongbasingda tanajage yanabasu honajage yarba makhai ban asi handokpiro masina shohalibadi praja miyamni hojiksu lawlokpa matamsu oiribani mahairoi angang singsu school college chataba kaithel chataba haibasi prajada hana choklakani masigumba kayasi tasengna thamoi shokna nungaijade lamdam sigi nasa amani khanbiduna pumnamakna ban khongjang asi handokpiro hainasu aroibada praja miyamda appeal tawkhi amaronda lambi thingbagi khongjang aduda saruk yakhibi social activist Jaya Khangembam na paumi singda hai ngasi dishi Bisnupurna kumbi miyamgi pukningi ihul khangna kumbi da laktuna yengsinbiriba asigidama thagatchari disi Bisnupurna hairambagi matungina kumbi gi lambi semdriba asigi matangda governor amasung chief secretary da hairaga lambi shamnaba approval pibiraknaba hairagani haina thajaba pirami adubu kumbi gi miyamna pamliba lambi shi semdriba phawba lambi thingbagi khongjangdi hanagumna makha tana chathagigani haike अकोई बिष्णुपुर मनुंगा लाइरिबा रोड्स की कंडीशन से हम नुंगाइत्रे ना सिगी अकोई की कुंबी खतंग सुनते अते मफम दस नुंगाइतबा यावरे अदु कुंबी नबदी ख्वाइदगी हेल्दी कंडीशन से हम साथी एने सु खंगसे खंगबदगी एने मा की तौरगा अमता सर्वे फसना चथो अदुगा आइना अमता प्रपोजल थानबा आइना अकोई पीडब्ल्यूडी की मखा दसु प्रपोजल थाबा हाइबसे अकोई डिस्ट्रिक्ट की रोड्स म्याम से करी न ख्वाइदगी नुआइदगी करी न प्रायोरिटी पीसीके हैब दो कोई न कुंबी की रोड्स ना नंबर 1 प्रायोरिटी वेन तौरगा थाजखीबा साइना कंडीशन लेबा से मयाम दसु खुदोंचा दबा याम थेंगरमगनी अंगाम सिंग स्कूल चटपा अदगी मयाम की लम खावबा थबक चटबदा क्याम हेन खुदोंचा दबा लेगी है सो कोई सुभाव ताजे स्पेन रे बांसु तौरे अदु यारी kai isi अंतन पुना सैंक्शन तो बियो ना आइना हम हाइगी हाइना ग्रेडुगा मान मंडे दा मीटिंग में तौसे नहीं वंदसु हाइरे